अहानबदा मरुइबा पाउ पिजरे लैबा की थबक तौरिबा महाइरोइ लुपसिंग लालहौबगा समनबिगनो मयेक सेंगना महाइरोइ ओइना लैबियु हाइना एडीजीपी क्ले खोंसाइना फोंदोक्रे यूनाइटेड कमिटी मणिपुरना केक्रुपाता जून 19 की थौदोक्ता लैखिद्रबा अथौबसिंगी मफमदा लांगबन हैथा लैथा तंख्रे अमदी इंडिया दा हौकिबा पुंग कुनमरी दा नाउना कोविड-19 पॉजिटिव ओइबा मियोय लिसिंग मंगा सुमना हुफुतरा तरुक थिंगनख्रे मियोय तरागा मातोया लैखिद्रे खुमजरे दयापति सेंजमना हौजिक नुंगथलगी पोनी टीवी न्यूज अपडेट पिजरे लैबा की थबक तौरिबा महाइरोइ लुपसिंग लालहौबगा समनबिगनो मयेक सेंगना महाइरोइ ओइना लैबियु हाइना मणिपुर पुलिस की एडीजीपी लॉ एंड ऑर्डर क्ले खोंसाइना फोंदोक्रे वाफम मसिंगासी एसपी इम्फाल वेस्ट की कॉन्फ्रेंस हॉल मणिपुर पुलिस के मकोक थोंगबा ऑफिसर कया याउना पांगथोकिबा पाउमिसिंगा उनबा अमदा क्ले खोंसाइना हाइखिबने महाकना हाई हौकिबा तांग तरागी अयुक पुंग मरी मिनिट यांखै मुक्ताबदा इम्फाल वेस्ट की कमांडो कांगबु अमना अककनबा पाव अमा फंगबदगी खुराई कोंगपाल साजोर लेकाइदगी लोना थिंख्रबा यूएनएलएफ की एक्टिव कैडर अमा फागतखे फारबा मियोय अदुगी ममिंग थोकचोम सुरेश एलाइस तोम्बी एलाइस पारिहल चै कुंथ्रागा मापन अपोकपा टीएस कुमार कवि हाइदे मंगोंदगी लैपटॉप अमा .38 की पिस्तौल अमा मैगजीन अमागा कोरना फाखे महाकना हाइदोरपगी मतुंग इना महाक इंग 1994 यूएनएलएफ याउखे ईस्टर्न नागालैंड मिलिट्री ट्रेनिंग फंखे महाकी एमपी नंबर 607 ऑफ 13 बैच ने हाइरे हौजिकना सिंजमैदगी मेजर उमाकांतगी मखादा थबक तौबनी हाइबा खंगबा ngamखे लोइनेना महाकना हाइदोरपगी मतुंग इना महाक ऑल मणिपुर सेंस यूनियन एमसुगी एडवाइजर ओइबता नतना एडवाइजरी काउंसिल के कन्वेनर सु ओइबनी हाइरे मंगोंदगी फागलबा पिस्तौल अदु महाके कमांडर ना मसक खंगदबा मियोय अमगी खुथांगदा डीएम कॉलेज के जैन डांस एकेडमी मनाक्ता इंग्लिश कुनमाथोगी नवेंबर दा सिनराखिबनी हाइरे एडीजीपी क्ले खोंसाइना मखा तारदुना हाई महाइरोइ लुपसिंग असे नहारोल सिंगना इन्फ्लुएंस तौरब्रा महाइरोइ सिंग महाइरोइ ओइना सेंगना लैसे एंटी नेशनल ओइबसिंग समनबिगनो महाइरोइ ओइदबसिंगना महाइरोइगी लुफ्ता याउबिगनो हाइना अपील तरुली well trained cadre oiba haitare 15 batch aduga magi army number na 607 magi commander self star major umakanta magi makhada directly any kind of thabak si mana hire pai matung na tawbani छात्र संस्थान खरसी नहारोल खरना प्रिंस तौननबा मोइगी एडवाइजरी कमिटी ओइगद्रा नत्रगा एडवाइजर ओइना चंगसिलगा तौब्रा नत्रगा थवोइना मसिद यावब्रा हाइसी we are yet to get the full detail. If you are a student organization, be a student organization. Student oidabasu student gi organization de yawbigunu student nasu student gi thawak oina phajana chathabiu नाकल अमरमदा थौबाल डिस्ट्रिक्ट के एसडीओ ने चथरकपा केस अमदा सासिनबा पता सेंबा लैंड रिकॉर्ड सेमदोक सेमदिन तौबगी मतंगदा लेंगा की थबकसु तौबा हौजिक एसडीसी चांडल दा पोस्टिंग ताबा एमडी नसीमुद्दीन अपोकपा तोलंगो कौबा क्यांगैदगी नुपा असे याउना मखोय मरी फागले हाइदे थबक असिगे मास्टरमाइंड एमडी नसीमुद्दीन नि हाइदे लेंगा की थबक तौबा मियोइसिंगना असिगुम्बा थबकता याउसिनबसे यामना लाइबक थीबनी हाइनसु एडीसीपी क्ले खोंसाइन फुंदोखे government servants oiba aduga smaina fake pata aduga land record manipulation tawbasi it gives a very bad image and very luckily these things have come up. These are unfortunate things, but at the same time the law of the land is there and they have to face what they have done. It is unfortunate that even a government servant is involved in manipulation of land records aduga fake pata issue tauba aduga masi maram nasu akhai ayamba area sida encroachment aduga sajinba semjinba mayam si lakpani जून 19 की थौदोक्ता लैखिद्रबा अथौबा 19 की खुवम ओइरिबा केक्रुपाता यूनाइटेड कमिटी मणिपुर यूसीएम ना लांगबन हैथा लैथा दंबगी थरो पांथोख्रे
June Taragani Pani Todokta Lakidraba, Atobasing Mafam the Katpa Tarpan Aduda, United Committee Manipuri President Joy Chandra Kontazam High, Atobasing Mafam da Cheng Lay Hai Ising Kuzo Kachabi Tauram among a say Pantok Jabane. Englishing Anishum na Amagi June Taraga Marida, NACN IM Amadi, India government Anina, Bangkok Taunaba, agreement Amada without territorial limit Haiba Wafam Buyaning the Utuna, Manipur Kaibi Yaroi Haiba Kolau the Mutaragani Pan Lakide. Hariba Atobasing Asi Mafamda, Makoy Matung Induna, Makoyna Pamjaramba Manglan Adu, Tung Ingani Haibigi Wakalonda, Nasigi Langban Haita Laita Asi Katpani Hide Fundoke. Indo Myanmar border gi akhoi kum purba chayen na ba hai kum purba chayen na ba ase masi athu matam da waroi selamo pubiro hai bane akhoi na haije badi Manipur dagi external affairs MOS minister tamo yambung RK Ranjan su hauji minister oiri aduga Manipur da su BJP gi laingak laideba ngasi gi khudong chaba se mangan gon seba ngasi gi khudong chaba se mangan ragadi matung da masi khudong chaba phangda su yaiba maram aduna athuba matam da aikhoi gi chayen nariba border gi 398 km sangba border gi chayen nariba waroi san pubiraga athuba matam da ifai puna thambiramba aikhoi gi ngamkhoi je seng thambiu aikhoi gi ngamkhoi manganaba honago si aikhoi matam mangan gon si Lining Thau Sanamahi Puya Santok Lof, More Nasindra Ngase, More Haino Mokong, Laikai, what number 7 the Laiba, Ima Kondong Nairembi, Harau Bunda, Langban Tarpan Katpagi Taurampak to Kray, Laiwi Kerba, Ipa Ipusing, Ahalaman Singim Mafamda, Langban Tana Lakpada, Ngamjaba Hairang Lerang Karadang, Mata Masu Ojari Basina Kachaba Tauram, other than Lining Thau Sanamahi, Puya Santong Lof, Moregi, Taumising Amasung, Moregi Miam Nakayana Saryake. Miyam na Manipur gi handloom gi pothok sing ase malem gi thak ta uthok na bahot na minasi amadi lengang na Commerce and Industry Department da piki balam ekar ani ga dasmik ani taruk adu samgat sagat haina Handloom Promotion Council Manipur gi President Chingtam Luwang na phongdokre wafa masing ngasi Handloom Promotion Council Manipur na sinduna GM Hall da pangthokiba Handloom Convention ka mari leinana Chingtam Luwang na phongdokhibani mahang na hai chahi taragi mamangdagi Manipur lengang na Commerce and Industry Department da Permanent oina Trade Exhibition Center amadi handloom ge kanaba thabak taunanaba pikrabasu chanabam khangdana sambat pidana leide madugi tayon nabada mafam aduda PWD quarter amadi atai atopa thabak ke sambat sagat kani haibagi pau tare masi laibak thibani masi na handloom ga mari leinaba thabak pakatpada mapung fada ba haibadu oide lengang na piriba mafam adu ningthina samgat labadi nungtigi exhibition demonstration mela amadi conference tawba yaba center oigani mafam adu tourist spot su oibada natana Fisabi sing na hingna bahot na bada kana bo oigani aduna mari leina ba sing na samgat saga na bahot na biu haike Thauram aduda Urban Bank ki retired Assistant General Manager Longjam Nilamani National Award Handicraft A Lukhoi Social Activist L Bilasini Shusaruga ki 26 acres of land che suk chaw land si Commerce and Industry Department pirabani ero torobani pata dar si mapoi adubu masi phawda hairu lamsi da aikoina permanent oina trade amati exhibition center si permanent oina matam pumbugi oina throughout the years lainana bagi pandam amada government na lamsi ro topne hairu lamsi masi phawda sengba saga himan matang sta break amlo se DS Enterprises Kasampong na organize toba mga suba langbang kekil. Nakadol ba September gi tang taraga tagi October gi tang taraga ni toy pawba. Palace compound na laiba apta kangjay bung da pangthok sarga. Langbal kekil asida Manipur da laiba furuk khudingmakki cultural item amadi stall sing thongbidani. Mangarak suba langbal kekil asida national amadi international gi oiba stall chama hena saruk yagadori. Nipal tangana pangthokpa festival amani festival sida gambling item amati yaujaroi handloom handicraft amadi disabled singi oina stall 20 khudong tawa thamjai tongan musical event rock show Manipuri matam isai loinana with the star dance competition amadi fashion event kaya su langbal kekil du bokhong bigani. Please come and enjoy at Langbal Kekil. Please come and enjoy at Langbal Kekil.
break ki matungda mayam bataram okchari makata pau pizari. MSU Technopol District Committee da More Working Journalist Union Mauzugi Inglisingani Kunithoi dagi Kunmari Fauba Thaupugoda Basing Okre. MSU Technopol District Committee na Sinduna More Bazar Ward number 6 da Laiba Look Asigi Office da Okpagi Thauram Adu Pangthokibani. Thauram Adu da More Working Journalist Union Mauzugi Thaumi Singda MSU na ngamjaba Khudol Tamki Amade Mauzugi Thabak Thauram Khudimakta MSU gi Maike dagi Angam Mating Pangbagi Wafam Pungtokhe. St. John Ambulance Manipur State Center Amadi Department of Physical Education Manipur University Anina Sinduna Ngarang Manipur University gi BC Court Hall da State ki thakta World First Aid Day gi thoram pangthokre. Thoram aduda MU gi VC Professor and Lokendra Director Health Service Manipur Director Ngapigani Dr. K. Sasikumar Mangang Amadi Dean School of Education MU na mayay tangba lokhe. Thauram adugi chief guest ki warol piraduna hai ihan hanbo oina miyoi ama kudong thiba ama tabo matamda karamna hospital yaudringai laying pigani accident ama thokpada karamna mi kangadage haibana chingba khanghanaba MU da program asi pangthokpani accident haibasi mipung khudingda thoklagadaba kudong thiba ama oibana mipung khudingda first aid kamdongna pigani haiba khanghanba mathau tai angang singi curriculum amadi syllabus da masigi maramda hapa mathau taragle haina phungdokhi. I just had a very cursory interaction with Professor Novi. Of course, I was instrumental in starting this department of physical education and sports science. But also is a very close colleague of mine, younger colleague, and they are very promising people of the state, very helpful to other people. I've just been told that this is actually one of the important paper of the India government ki Ministry of Culture gi meeting Makhada Raja Ram Mohan Roy Library Foundation Kolkata ne sponsor tawduna District Administration amadi District Library Chandel na punna sinduna Raja Ram Mohan Roy gi chani ka yangkai shuba mapok kumon gi thauram ngarang Chandel da supang thokre thauram adu gi saruk ama oina women empowerment da thimda Panchai Village Chalaiba District Library dagi DC Chandel gi office phauba mahairui singi awareness rally ama chatpaga loinana DC gi multipurpose hall da mapung oiba thauram ama pangthokhe. Thauram aduda ADC Chandel MD Firoz Khan Kakching Khunau College Assistant Professor Dr. Oinam Sarita Susaruk yakhe. Thauram aduda wangang ki basingna nupi da sakti pigadabani nupi bu awang mathakta thamgadabani amadi child marriage thingbana chingba kayagi matangda Raja Ram Mohan Roy na laukiba thaudang singbu singthakibaga loinana nahal singna library da chatpagi hainabi leigadabani haina sufungdokhe. Congress Party na Bharat Jodo Yatra gi manung channa numit taraga mapani chathagadaba Kerala lek ngase Paral Salada Rahul Gandhi ka loina hodokre ngasi gi thauram adu Kerala Pradesh Congress Committee KPCC President MP K Sudhakaran Leader of Opposition LOP AICC General Secretary Tariq Anwar ga amadi Senior Congress Leader Singa Mapigani Singna Rahul Gandhi Butaram Opaga loina yatra adu hodokhibani yatra adu da party gi senior leader sing maru oina party gi hanagi chief Congress MP KC Venugopal Amadi Sasi Tharur ga loina Kerala gi hanagi chief minister Omen Chandi amasung ex LOP Ramesh Jenny Thala Amadi Kerala gi miyam tholoktuna yatra adu da saruyakhe. National Crime Records Bureau NCRB na thadorokpa data ki matung ina chahi amagi manungda Maharashtra da online ki khuthangda nupida blackmailing tawbagi chang hengalakli amadi atopa data amagi matung ina asigumba cybercrime ase nupida matrimonial fraud custom gift fraud card fraud online cheating amasong forgery account ki khuthangda chathabana masing heli haide haiba crime ase miscellaneous category gi manungda chali amade hauzik fawda case chani pantaraga manga register tawkre haide. Cyber psychologist Nirali Bhatia na haibada thokliba crime sing ase criminal singna laman khumningbagi wakhalon chenbadagi thokpa ngaktani amade internet ki khuthangda makoida fangliba khudong chaba kaya asina makoi gi nungaitaba sauningba sing adu nupi angang singda uthokpani haide.
Union Health Ministry gi data gi matung ina India da haukiba pung kunmari asida nauna COVID-19 positive oiba miyoi lising manga somna khufutara taruk thengna kre amadi miyoi taraga mathoina laikhidre masiga tharaga hauzik fawbada lighted asina maram oiraga laikhidaba migi masing puna lak manga lising kunipan chamaga yangkhai oikhi positivity rate na chada ama dasmik manga nipan oikhi amasong fagat pagi changna chada marifutara nipan dasmik taret ama oikhi Health Ministry gi matung ina hauzik fawbada laina asigi ngak thoknaba laibak asigi oina crore chani ga taraga mari dasmek mapan manga hena covid vaccine kapthokre haidi aroi bada mari pa umna pizare laibak ki thabak tawriba mahairoi lupsing lalhauba ga samnabi gano mayek singna mahairoi oina laibiyo haina ADGP clay khongsai na phongdokre United Committee Manipur na Kekrupata Jun Taraga Nipan ki thongdokta laikhidraba athaubu singge mafamda langban haitha laitha tamkre amadi India da haukiba pungkun mari da nauna COVID-19 positive oiba miyoi lising manga sumna hufutara taruk thengna kre miyoi taraga mathoina laikhidre Matang asta nungthul gi PONYTV News Update la shinjare mit eng tabiru puna mo po amuka na krumjare